Ngachi nungdon phongkiba Kangleipakki Mairagi Pauchedagi Maruiba Pau khara khangacharaga miyamde khulo tamjage. Dr. Angomcha Bimo Koizam hayeng nomination fine tawbaga loina bot khomba hawgadawri. Tarangnipan suba Lok Sabha Mikal asida India Bloc Manipur team gi common candidate oina ina Manipur parliamentary constituency da mirep oina chongthorakliba Congress ke Dr. Angomcha Bimo Koizam hayeng ayupung 13 taba matamda Mikal gi nomination fine tawragani haina MPCC की जनरल सेक्रेटरी ऑर्गेनाइजेशन की थौपूरीबा आमिर हुसैन न थोपा चिरो अमन हारी चिरो असिगी मतुंग इना हयेंग नॉमिनेशन फाइन तौबा लोइरबा मतुंग नुंगथिल पुंग अनि मखाइ ताबदगी हौना इलेक्शन कैंपेन हौरगनी अहानबा मक्तदा मोइरांग चतुना मफम अदुदा लैरिबा रिलीफ कैंप दा मिखल की कैंपेन हौदोकनी मसिगी मतुंग नुंगदा वैरम पुंग 5:10 ताबा मतमदा माइनॉरिटी मुस्लिम की लुचिंगबा सिंगा उनदुना क्वाक्टा बाजादा मिखल गा मरी लेनना इंटरेस्ट प्रोग्राम पांथोकनी लोजना आफ्टर की थरम अमसु क्वाक्टा बाजादा पांथोकनी हाइरी मथंग मास कुंग तरु की नुंगथिपुंग अनि ताबा मतमदा काक्सिंग बाजार मिखल गमाई लेनना कैमरा मीटिंग पांथोकनी मथंग द काक्सिंग द लेलेबा रिलीफ कैंप सिंग द चतुना यंगसिंगनी अमदी बोट खोमगनी मखा तरक पोइन आफ्टर के प्रोग्राम अमसु हयेंग हायल हंगुन माछज अचोबदा पांथोकनी हाइरी नोंमैना पांदना सोकलबा कुकी लालहौबानी हाइबा मियोय अमा गुवाहाटी की पुलिस न फारे ममांग सही लिसिंग अनिगा सुमना कुनगोहमदगी मे अहुमदगी हौना मणिपुरदा थोकलिबा कांगु अनिगी लान मनुंगदा मैतै कोलसिंगदा नोंमैना कापसिंदुना लंदाबदा सरु याबदा नोंमैना पांदुना सोकपदगी गुवाहाटीदा लेंगदुना लैबा कुकी लालहरु अमागी मियोय अमा ngarang गुवाहाटी की पुलिस न फारे हारी पावसिना हाई फारबा कुकी लालहौबानी हाइदिबा मियोय अदुगी ममिंग लुनी शाइ चै 35 कवी चुरचांपुर डिस्ट्रिक्ट हेडक्वार्टर दगिनी मियोय आसी मखोंग नोंमैना पांदुना सोकपदगी गुवाहाटी दा लेंगदुना लैरबा मतुंगदा गुवाहाटी सिटी की बोरबारी मयादा लैबा गेस्ट हाउस अमदा लैरंबनी हारी गुवाहाटी पुलिस ना मफम अदुदा चिंगनिंगाय ओइबा लालौब खरा लैरे हाबगे पाव फंगबदगी थीबा हुंबगी थबक चथबदा मियोय अदु फगपा ngamkhibani मियोय अदुगी ओइ थंगबा खोंगदा नोंमै मारु अमा पांदुना सोकपदगी लैंग लम्मी हाबा खंबा ngamkhi गुवाहाटी पुलिस ना फारबा मियोय अदु मखाताना गुवाहाटी मेडिकल एंड कॉलेज दा पुदुना मखाताना हौजिक लैंग चथरी हाना पाव अचिना हारी मौ अमा थौरी यालागा सिरमले ngasi ayu pung 9:15 taba matamda Senapati district police station gi manung chamba kabung karong da mau ama masagi kada thori yanduna siramle hari laiki drabi mau aduge maming mina buda secretary chai kuntra gani thoi ama puroiba gobi buda kreti kawi asi ba hakjang police na thodok thofam da ge lokhalaba matung jinims ki mokta pm tawnaba gi damak thamkre hari ma matau karamna siramle bano haba khangba ngamdre थौदो अदुगा मई लेजना सेनापति डिस्ट्रिक्ट पुलिस ना केस अमा रजिस्टर तौख्रे हरी लोक सभा मेखलदा इनर की बीजेपी की मेरेप ओइगदबगी ममिंग अथुबदा लाउथोलगनी सीएम लाकदरब लोक सभा मेखलदा इन मणिपुर कॉन्स्टिट्यूएंसी की बीजेपी की मेरेप ओइगदबा ममिंग अथुब मथमदा लाउथोलगनी लोइनना मेखल असिदा बीजेपी ना चाउना माइ पाकने हाइना चीफ मिनिस्टर एम बिरेना फोंदोखरे वाफम असि ngasi चीफ मिनिस्टर ना मोइरांगदा सेमगत सगतलिबा ट्राफ हैंडलूम बेलेस के थबक थौराम सिंह यंगसिंबगी खोंगजाता फोंदोखिबनी यंगसें खोंगजा अदुदा पीडब्ल्यूडी मिनिस्टर गोविंदास कोंदौजम पीआईसीडी मिनिस्टर एल सुसिंद्रो एमएलए एल इबोमजा अमासुंग एमएलए थोंगाम शांतिसु सरुयाखि हंतक नौना इंडिया की प्राइम मिनिस्टर नरेंद्र मोदीना विजुअल की खुतांगदा मिनिस्ट्री ऑफ टेक्सटाइल की मखादा मोइरांगदा ट्राइफ हैंडलूम बेलेस संगत सगपा होगिबदुंग असि यंगसिंखि लोयना ओएमबीए नुराल थेजंग लंबिदा मपानदा साबा ओपन जिम सु यंगसिंखि चीफ मिनिस्टर मखाताना हाई मणिपुरदा हौजिक थोकलिबे इरांग थौदो वाथो असि मुन्ना खंगबा बीजेपी ना मणिपुर मियामगी इहुल खंगना करी तौरिगे मुन्ना खंगबा मियोय कया लैरी ngayak ngayak asida sawningbagi miyamgi thamoida nungaitaba phawbani lakliba mikal asi mahausagi matawgumna trei mirep adu lairek haiba wangangba haiba khaktana yaroi phajaba wahaida pangthagadaba manipurgi miyam natre haina su cm na phongdokhi Maheshwar su RPI da mirep oigani lauthokre Lok Sabha Mikal pangthokadaba numit 9 khakta ngaisilakpaga loinana tunga tunga ba party de mirep oigadaba sing tamna khangnarakle mathang thagi tang 18 da pangthokadaba ina Manipur parliamentary constituency da Maheshwar thongnazam RPI da Mikal thengnaragani haina ngasi masagi mayumda pangthokpa pawmisinga unaba amada mahak masana lauthokre pawmisingda wangangladuna Maheshwar na haikibada हौजिक लाइरिबा मणिपुर की फिबम आसी डेवलपमेंट की नते लमदाम आसी की येलोमी सिंह हिंगबा नत्रगा सिबगी मतांगनी
ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯥꯔꯇꯤꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯥ 12 ꯁꯨꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯊꯤꯗꯅ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇꯦ꯫ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ RPIꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ, ꯃꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗꯒꯤ ꯃꯤꯑꯣꯏ 2 ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯔꯤꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒꯤ ꯃꯅꯤꯡ ꯀꯣꯛꯇ꯭ꯔꯤꯉꯩ ꯉꯔꯥꯡꯁꯨ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗꯒꯤ ꯃꯤꯑꯣꯏ 2 ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯝꯗꯨꯅ ꯅꯣꯡꯃꯩꯅ ꯆꯤꯡꯗꯣꯟꯗ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ MD ꯐꯔꯨꯖꯨꯟꯗꯤꯟ ꯑꯦꯂꯥꯏꯁ ꯕꯣꯏꯆꯥ ꯆꯍꯤ 23, ꯑꯄꯣꯛꯄ MD ꯔꯍꯤꯃꯨꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ MD ꯑꯕꯗꯨꯜ ꯋꯥꯔꯤꯁ ꯆꯍꯤ 32, ꯑꯄꯣꯛꯄ ꯍꯥꯖꯤ ꯑꯕꯗꯨꯜ ꯋꯥꯔꯤꯛ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗꯒꯤꯅꯤ꯫ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:45 ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯔꯦꯟꯖ ꯔꯣꯚꯔ ꯒꯥꯔꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ DL1 CR5105ꯒ ꯀꯣꯟꯅꯅ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗ ꯂꯩꯕ ꯅꯨꯡꯒꯩ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯄꯥꯗꯒꯤ ꯅꯝꯗꯨꯅ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯈꯤꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯂꯣꯡ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯤꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 9ꯗꯁꯨ ꯆꯔꯥꯡꯄꯥꯠꯇꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯁꯨꯕꯦꯗꯥꯔ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯋꯥꯏꯈꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯔꯤꯁꯀ꯭ꯌꯨ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯇꯝꯊꯤꯅ ꯐꯨꯔꯒ ꯊꯥꯗꯣꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯂꯂꯥꯕꯨꯡ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏꯗꯒꯤ ꯈꯣꯏꯔꯣꯝ ꯁꯟꯖꯣꯏ ꯆꯍꯤ 33, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ KS ꯕꯣꯕꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯇꯝꯊꯤꯅ ꯐꯨ ꯆꯩꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯂꯂꯥꯕꯨꯡ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏꯗ ꯑꯄꯨꯟꯕ ꯅꯍꯥꯔꯣꯜ ꯌꯥꯏꯐ ꯊꯧꯁꯤ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯑꯄꯨꯟꯕ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯨꯄꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯏꯔꯣꯝ ꯁꯟꯖꯣꯏꯒꯤ ꯃꯆꯦꯅ ꯍꯥꯏꯈꯤꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯣꯏꯔꯣꯝ ꯁꯟꯖꯣꯏ ꯁꯤꯡꯍ ꯆꯍꯤ 33, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ KS ꯕꯣꯕꯣ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯒꯦꯠꯇꯒꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯔꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯩꯉꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯔꯤ꯫ ꯁꯟꯖꯣꯏ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯥꯌꯦꯡꯂꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯈꯤ꯫ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯩꯉꯥꯛꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗꯒꯤ 12 ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯨꯒꯨꯅꯨ ꯄꯨꯝꯕꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯁꯨꯒꯨꯅꯨ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟ ꯍꯥꯟꯅ ꯐꯪꯂꯝꯕ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯄꯦꯟꯁꯤꯟ ꯐꯪꯗꯕ ꯃꯇꯝ ꯀꯨꯏꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯗꯨꯅ ꯂꯩꯐꯝ ꯂꯩꯇꯕ ꯀꯌꯥ ꯑꯃꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗꯕꯗꯒꯤ ꯆꯔꯥ ꯍꯦꯟꯕ ꯏꯃꯨꯡ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯂꯨꯄꯥ 1,000 ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯨꯝ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯁꯥꯊꯤꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨ ꯕꯖꯥꯔ ꯃꯌꯥꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯝꯕꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕꯤꯌꯨ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯣꯡꯕ ꯆꯦꯡ ꯑꯃꯗꯤ ꯄꯣꯠꯂꯝꯅꯆꯤꯡꯕꯁꯨ ꯐꯪꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯤꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯅ ꯑꯋꯥꯕ ꯅꯪꯂꯤꯕ ꯁꯨꯒꯨꯅꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ
Sugunuda landarapa khudimak mayoknanaba apunba phirep ama lawminakhrei. Masigidamakta tangka ahumlak miyamgi oiba mifam pangthoktuna warep lawkhre hairi. Dr. Angomcha Bimolbu airport miyamna okhrei. JN University Associate Professor oina nahamakhay Delhi leiramba Dr. Angomcha Bimol akoijam ngasi Delhi dagi Imphal da tholakhrei. Ngasi nungthin Imphal International Airport thunglaba matamda masing yamlaba miyamna mahakpu airport aduki mating haraukta yamna okhrei. Dr. Angomcha Bimol na airport dagi hek tholakpaga mahakpu ngaiduna leiramba masing yamlaba miyamna lei paring huktuna lengyan thi yanduna mahakpu okhi. Paumisingna hangkiba wahangi pakhum piraduna mahakna haikibadi mahakna handak Lok Sabha mikhalda ina Manipur parliamentary da Congress ki MP mirep oinabagi damak ticket pirakpa haibasi nungaiba phawi. Icham chamna oza macha ama oina laijaramba aina Manipur miyamgi thabak tawba phanglagani haibasi nungaiba phawi. Mahakna rajniti da khongdarakliba asi botni haina lawbiganu. Manipur asi anauba mayon amada puraknaba anauba Manipur ama ohenabagi damakta politics da khongdarakpani. Electoral politics haiba asi political party amada mingchanduna rajniti yaunaba hotnaba miyoi khakta nate vote thadariba votersing asisu electoral politics yauribani aduna mahakna chap manai haiba wafamchu phongdokhi.